Wheat export tꯧbada ban tꯧkraba matungda hauzik India government na makha tana India gi side gi sugar export tꯧbadasu athingba thamkre. Mayam pumnamakpu anoba video update amada amukka hanna taramna uksari hauzik leiriba condition asigi matangda kharadang yingbinasi. Ihan hanbada India gi maikaidagi matam kharagi mamangda malemgi leiriba country sing asida wheat export tawgani haiba wafamna chingba fondoklamnaba matungda matam kharagi matungda India gi side gi wheat export tawba ban tawkiba masigi matangda yengminasi. Malemgi oina khwaidagi yamna wheat production tawba country asi Russia ni mathangda US, Canada, France, Ukraine hairiba singasini mathangsina leiriba asi. Malemgi oina khwaidagi yamna wheat export tawriba country Russia amasung Ukraine ani sina lan sokna duna leirabanina wheat ki supply asi walakpadagi international gi oiba market asida wheat ki demand henjilakpa amasung chana thaknabagi chinjaksing asigi mamal asi adumak hengalakpa masigumlaba condition asi kharadang osu fanabagi damakta haiduna India gi side dagi malemgi darkar oiliba wheat sing asi supply tawnabagi damakta honarambani. Even Turkey hairiba country asina fauba ihan hanbo oina India dagi wheat import tawnabagi damakta phongdorakibasu leikrabani. Global gi oina leiriba market asida wheat ki demand hengalakpa amasung mamal hengalakpa asi India gi oina su India manung asida su wheat ki demand yamna hengalakpa amasung mamal tangkhalakpa asi lepa leitan hengalakli. Khudong sadaba khara laikibana maram oiduna handaki oina India gi wheat production gi chang asisu yamna nemkibani. Asumna pochai mamal tangkhalakpa wheat ki demand hengalakpa sina maram oiduna private company singna su khudong chaba lausilakpa masigumlaba maram kaya sina maram oiduna India gi leiriba expert kaya amana matam kharagi matungda India na asumna lepa leitana wheat export tawba taragadi India gi manungda wheat ki oiba yamna chawba crisis ama thorakpa yai haina predict tawnarakpadagi India government gi maikaidagi hauzik India dagi atopa country singda wheat export tawriba asida athingba thamkibani. Thamliba athingba sidasu karigumba atopa country amana makogi country aduda shortage adu yamna henjilakpa taragadi emergency gi oina lawbagi damaktadi India gi side gi export tawbagi ayaba adu pigini haina adumak phungdokli. Mathangdana India gi maikaidagi anauba khongthang ama oina sugar export tawriba asida muk thamlakliba ban asigi matangda amuk yengminasi. Sugar export ki oina nauna thamjilakliba restriction asina 2022 gi lakliba September tha asi faubadi India gi maikaidagi 10 million metric ton dagi henna sugar asi export tawba yaroi. Global gi oina khwaidagi yamna sugar puthokpa country asi Brazil ni masigi mathangda India amasung Thailand ni. Khwaidagi yamna sugar puthokliba country Brazil asi handaki sei asigi oina sugar cane yamna puthokpa ngamhaudabana maram oiduna sugar gi production asi hanagumna puthokpa ngamlaktaba masina maram oiduna malemgi leiriba atopa country sing consumer sing asina second largest producer oiriba India da oina mayon silakpa masina maram oiduna India gi side gi sugar export ki chang asi hana leiramliba adudagi khangen hengalakpa. India gi oina sugar cane harvest tawbagi matam asi September October hairiba matam asidani matam asi yauraklagadi anoba sugar cane asi loklaba matungda makha tana sugar gi production asi amuk hengalakadoribani. Maram aduna hairiba matam asi yaudringaida hauzik leiriba export ki chang asi yamna hengalakpana maram oiduna India gi manungda sugar gi oiba shortage laktanabagi damakta limit amada thamduna export asi tawhangadoribani.